Manipur University ga RIS ka yana cherol khujek pina khiba asibu Manipur University da chauna kanaba piragani hairi. Khurumjari STV ki paw meeting tabirba singbu taram nokchari paw sandona pijari. Manipur University ga Research and Information Service ka chatkiba June ahumda Delhi gi Tas Hotel da yana cherol ki khujek pina khiba asina Manipur University da chauna kanaba piragani haina Manipur University ge Vice Chancellor Professor Naurem Lokendra ga ISTV News ka wari sanabada phongdorakli. Yana cherol adu Vice Chancellor Mahak Masa Amadi Research and Information Services University ge Director General Professor Sachin Chaturbena khujek pinakhi. RIS ka khujek pinakhi ba asina India ge University kunmathoi ga thabak tongminaduna Manipur University asi information ge hub amasu oihanaba ngamlagani haina Vice Chancellor Professor Naurem Lokendra na makhatana phongdorakli. Hauki ba June gi tang ahumda Taj Hotel Delhi da South-South Dialogue Research and Information System of the Developing Countries and Ministry of External Affairs ki Makha da laiba adugi akhoi think tank group aduna sinba program ne masida University Connect Hub haidana India da laiba universities si gi marakta akhoi na khara identify tawre hairaga akhoi research initiative mayam sing asi khara awang bathakta Pukhalagna namaki damukta adamain to adana akhoi inter university akhoi gi masigi connect hub se moina kan initiative ne tang ahungi 7:30 ayuk sida kawre haraga mayam se akhoi Vice Chancellor mayam se kokhalaga akhoi masigi MOU se soi tawna bane soi tawna ka anda university khuding makki strong points sing se karino na akhoi na khara haibiwa na moi akhoi na so haibani ado masigi MOU sigi makhada akhoi gi research scholars sing akhoi gi faculty sing RIS ki makhada chale haraga akhoi gi faculty research scholars sing sigi exposure ado loina na RIS ki leiriba opportunity mayam sing ado akhoi na su khulong chaba loba ado moi gi site gi su moi gi leiriba faculty sing ado ga moi gi leiriba scholars sing do Manipur University da la haraga khoi gi leiriba experts sing akhoi gi level research scholars mayam sing ase tanare haraga jik thoiba akhoi gi issue mayam sing se South Asia da Southeast Asia da Indo-Pacific da thoiba issue mayam sing ase adum akhoi gi phajana collaborative work sing si pukalaga mangda sakhana nabagi adum initiative ne aduna handak ki soi tongnai besina ani suba akhoi MOU ne Handak ki sina khara enlarged the moi scope to University Connect Hub haibasida only Manipur University ga RIS ka tawna madugi mathakta madugi hub to the yauriba akhoi University kunmathoi gi marakta so inter university relationship khara akhoi gi lokat pa yabagi akhoi gi opportunities and initiative mayam sing adu yawba adugi wan moina research project se sponsor tawba akhoi gi sidala riba faculty singna madugi kan project sing do work to ba adugi sometime mokhoi gi scholars sing sidala aga Manipur University la aga akhoi gi sidala riba facilities sing loba sida la aga akhoi matam khara leire hairaga akhoi gi department sing da kari mating pangba yabage haibana singma mayam sing adugi akhoi exchange of ideas exchange of akhoi gi kanone adum research initiative sing aduga maruina publications sing si khara awang bathakta koi pukhalagna na bahona ban wasana Manipur University da last one piga da impact akhoi kana basi kamai yengbe wa jama si ba khoina masi kanone soidana maki lakadori ba sahi amane sida social science maruina humanities and social science ki fields the hoigi kanose quality of say publications the quality of hoigi kind of researches sida di soidana maki hoigi adum positive impact yam chauna legene na khalle Laumi singna masagi lofam da law uba changbada kuki singna thingbada yengduna laiba Central Force sing Manipur dagi hanbikro aikoi isana Mathau taba thabak sing paikhatlaga chinjak puthokcharage haina Iravat Foundation Manipur ge President KH Gopen Luwangna phongdokre
Manipur Press Club ta pangthokpa kunmapan suba Iravat Foundation Manipur Safongkiba Numitka Mari Lainana Climate Action and Economic Regeneration through Agricultural Activities haiba asida pangthokpa public discussion ge thoramga Mari Lainana wafamasi fongdokhibani. Iravat Foundation Manipur ge President KH Gopen Luwang na makha taraduna Laumi Singh ising ichaw thokpa chahida amuk ikang su thoktuna chahi ahum rom asi Laumi Singh asuk adukki matik awaba mayok na duna lairingai irang asina maram oiraga lau uba changba yadana lairiba asida mari lainaba sing amadi lainga ki maikaidagi compensation ningthina pi daba amadi akhanaba thorang paikhatri masina maram oiraga lamdam masida chinjakta mipang tangdana ba hona jariba laumi sing asi punsillaga thambiri maram maduna laumi sing laufamda changlaga lau suba yanaba athuba thorang paikhatkadabani haiki Salib sahi manga tarasida Manipur de isausi yamna toina sahim da humarirak thokpa ade ikangju sem isau thokpa sahi duda ikangju dum thokpa lomi sin mising na thariba phau aduga yensang na pi myam je pula mang basina orakanda climate change da khoina focus tawraga kamai tawna climate change se akhoi gi side gi kari to honing bano kamai tawgada gi haibagi posting akhoi awareness tawbiba aduga loinana economy sotharura pura economy je regenerate tawnana ba through agricultural activities kari laiba thabak sura kanda karam mana masing thar kanda karam pothok laiba pot thar kanda habasi tawrakanda sumaina akhoi gi tana daya daba posting tanaba gi program amani lomi sing se chahi ahum mari thokna bi lo uba yarak daba sing se 2023 gi compensation ena haiku mana da yomba compensation ama achi ju kharib khaki rabi da thariba compensation sing sidi kanana pibi ge haba sasan ok nung mangi ba sing sina sigi kap nga nung mangi sing sina sigi compensation na kadai akhoi di lo ujage lo uba yaroi da boragana sangamada amada lupa lakh amada gi tadana inda government na masi suk choi dana 2024 gi si piga dabni aduga 2025 ki oinana koi lokphom sing ase lau pari ama koi sangama mabok thadok dana lo uba yana na ba noina koi gi damak to honaga dabni natragana koi gi damak security oina lak pirbe sing se sapigro manipur thado sapigro akhoi na thokpa koi langam na ba isa gi sinjak se ningdam na puthok saraka na puk thanna sajama manaba khunai ama koi oina na hona jarage Malemgi oina honglakliba akoibagi fibam amadi aying asa asidagi kharada oirabasu kanba ngamnaba pandamda chingmi timna parig naina chatharakpa u thabagi saruk ama oina ngasi chairau singda uhai yanba u chara kaya thakre u chara thaba aduga mari lainana chingmi timgi member Deep Kumar Adhikari Mayumna honglakliba climate change asi kanba ngamnaba miyamna uchara sing tungi mirol gi khalaga thasi ngasi thariba uchara sing asi mahai yanduna tungi mirol da kanaba piba ngamnaba miyamna su uchara sing asi hinghanaba hotnabada mateng pangbiu haiki ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯇꯤꯝꯅ ꯂꯦꯞꯇꯅ ꯆꯩꯔꯥꯎ ꯆꯤꯡꯁꯤꯗ ꯑꯩꯈꯣꯏ ꯎ ꯊꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯆꯠꯊꯖꯔꯛꯄꯗꯨ ꯉꯁꯤꯁꯨ ꯔꯦꯁꯇꯤꯡ ꯍꯥꯎꯁ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯎ ꯆꯥꯔ 50 ꯊꯥꯕ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯆꯤꯡꯗ ꯅꯨꯡꯇꯤ ꯀꯥꯕꯤꯔꯤꯕꯁꯤꯡꯅ ꯌꯥꯔꯒꯗꯤ ꯁꯤ ꯊꯥꯔꯤꯕ ꯎꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯥꯏꯒꯤꯗ ꯂꯩꯕ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯄꯨꯕꯤꯔꯛꯂꯒ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯃꯝꯇꯪ ꯑꯣꯏꯔꯁꯨ ꯎ ꯆꯥꯔ ꯑꯃꯃꯝꯁꯤꯡ ꯆꯥꯏꯕꯤꯔꯝꯃꯒꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯅ ꯃꯁꯤꯒꯤ ꯃꯍꯩꯁꯦ ꯁꯣꯏꯗꯅ ꯌꯥꯟꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ Handak ising ichaw thokraba matungda miyoi kayana awaba khudong chadaba ngasisu mayoknari amaromda ising ichaw thokraba matungda Manipur gi lambi kayagi fibam ka hena fatre lambi phataba asina nong hek chubaga leikhom lengang thokpa amadi nungsa hek saba matamdana uful hobana lambi sing asida chatliba miyoi kayana chawna khudong chadaba mayoknari Pikliba mahiroi yauna mahiroi kaya su larik tamba chatpada lambi phataba asina makhoida khudong chadaba kaya mayokna hale masina angang singda masada uful kaya sor honjinba asida yaukhibana masada akaiba kaya thorakpa yabage chingnaba leiri hairi hauzik leiriba Manipur gi fibam masida fatriba lambi sing asi karamba matamda semlakadabano haiba adu miyamna thajaba thamba ngamdri hairi Handak ising ichawna awaba mayokna badage hauzik kongbada leiba ima panthoibi community hall da KYO kongbana sinduna hangliba relief camp amadi khurai hekru makhong konsam laikai da FUC na hangliba relief camp da Manipur Relief Association ge president T Hai Surchandra amadi secretary Hai Sitaranjana sel gi mateng pikre
Amaromda Haingang AC gi manung chanba Larik Engbam Laikai gi Community Hall da YDO na hangliba relief camp tasu sel gi mateng pikre hairi. Husik atema break amatang laminasi. Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429. Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru ariba liver gi damakta di kari section thorang lo birib. Novocam Health Care gi original Lipsa 5G na adom gi liver buson badai ngak thon. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original Lipsa 5G. Novocam Healthcare na sajaba original Lipsep 5G ahum lawbada coffee cup ama free da hapchari. Handaki lakadoriba NEET exam 2025-26 Red Mind Institute kasabat pham nakai manung da leba coaching center asida mamangi jahi ke ada NEET ki qualified weba satra kya puthokaba ojasin subject sing adudi physics chemistry biology amadi maths ni CBSE amadi council class 11 amadi GRP class starting from 23rd June. Break ki matung makha tarakpa pauda Andro SG manung chana leiba yairipok angthagi maira paibi ima ibel singna maira paiduna arambai tengolgi fazin khiba asem kanan condition amata yaudana thado u haiduna rally chatkre maira rally aduda khulngakpa icha sing faba yaningde arambai tengolgi icha sing farabadi mama oibi ekhoi busu phabi yu haiba kholaw kya laukhi arambai icha sing faba tarabadi mama oibi khoi busu khunga paisa sing faba Singjamai Chinga Makha Leba Sayon ge Anirak Suba Mapok Kumon Ima Leba ki damak haiba thimda E Pibagi Thoramga Loinana Pangthokre. Thoram Maduda Sayon ge President M Buddha, M Ibohal, M Ibotombi, M Ibo Yaima, DMU ge Political Science ke Associate Professor Dr. K Indra Kumar na Chingba Sarukya ke. Thoram Maduda Sija Blood Center and Transfusion Service ka kusam naduna Miyoi Humputara Romna EP ke. Sayon ge laikidraba thomi singda ikai khumnaba utuna laikatpaga loinana minute ani tumina leptuna awaba phongdokhi thoramga mari leinana President M Budhana kumjalising ani kunhumdoi May ahumda kuki mitai dalan darakpadagi tangdu laitadraba fibam amada lakpadagi naha amadi ahal sing punsilaga laibaki amadi furupki damak kari tausige haina khanaraba matungda Sayon linkhalakpani Sayona Lebaki damak lauba yaba thaudang lauduna lakli tungdasu lauba yaba thaudang sing laukhigani haiki Lamdam se leiban haron sing si mayam punsan laga asigomba apunba pangalama sagatchabani kaidabagi sagali no haiba targadi May 2023 da kuki narco terrorist na Manipur da asukki mathek akanba attack tarutna micham kaya hatokpi ba amadi akoi ki lanjener ba kaya leibasige oraga makoi sing si akoi na kari mateng toksige haiba du khanjaraga akoi monetary paisa gi obi adagi moral wakhan gi support amasung physical support phawba khoi toksi haina khoi honajabani Manipur gi apunba gi pangal haina sagalakpa matamda akoi su sayon haibasisu akoi na makoi gi matung in satana apunba gi pangal haibase akoi ohenjagani haibase mazoi thamjage akoi kanago organization namgi makhada laiba nachade nakna laiminariba organization sing club sing oiro maira paibi oro khoi khusam na duna chatpagidi akoi matam chupadasu ready leijai ko blood asi khwaidagi maru oiba mi oibagi landa lanje na bami singi awana tar singi EP ba haibasi khwai chawba dane e gi dance digi hena magul leiba leitre Aroibada Maroiba Pau Amukana Pizari Manipur University ga RIS ka yana cherol gi khujek pina khiba asina Manipur University da chauna kana ba piragani hairi Huzik fawbagi oina ISTV na pizaba pau matang asida losinjare miteng tabir ba pumna mapu amukana krumjari